Moirang KIYAM LEIKAI OINAM BRINANDA KOUBA MEEOI AMANA MAHAKI APOKPI LEIKHIDABA MARI LEINANA MEDIADA FONGDORAKHIBA WAFAM SING ADU LAIBAK THIBANI MISI Asiga MARI LEINABA RECORD Khudingmak Leiri HAINA CHC MOIRANGI MO SOROJINI ANGOM na FONGDORAKLI PAUMI SINGA UNABA MADA WAFAM ASI FONGDOKLADUNA SOROJINI ANGOM HAI MATAM Khudingmakta MIYAMGI MATENG PANGDUNA LAKLIBA CHC MOIRANGI DOCTOR Nurse amasung staff singi pukning wakal hantanaba hotnabigano Misi Asiga Mari Leinana BRINANDA amasung mahaki imung manunggi MEEOI singa kayarak hanna unadna wari sanakhiba LEIKHIDABA BRINANDA na CMO Bisnupur amasung CHC Moirangi MO da Dr. amasung staff singi roster pinaba hairakhiba adu makok thongba authority ge ayaba yaudana civilian amada roster pithokpa yadabagi kanglun leibana pikidabane CHC Moirangi Dr. na atopa hospital da refer tobada akhanaba hospital ge maming panduna pikiba leite referral aduda higher center HAINA iduna pikibane masida patient party na puningba laing sang ama hektada pubada athingba pikide CHC Moirangda specialist Dr. Leitabana mafamase first referral unit oina leibane thodok thokiba numit adudasu numidang wairam pung 3 minute jangkhaida casualty gi ticket kaklaga mathau taba treatment khudimak pikhi Hudak aduda injection kap naba khanghanbada CHC Moirangi Dr. Natraga staff amatada pau piramdana mayumda haluraba matung pung anirom kanaraga CHC Moirangda amuk halaklaga injection adu kapkibane Thodok adugi record pumnamak CHC Moirangda Leiri hainaso mahak na makhata ke paumi singa unabaduda CHC Moirangi Dr. amati staff singa loinana rogi kalyan samiti ge member sing susargya ke Doctor Amana ana treatment tawda kanagumba amta neglect tawhiba leite yamna thawai hakchang yauna loinamak manage tawjabani hairiba sida ekoibo moirang sina ana layeng bada neglect tawe haibagi wafam ama phongdokbasi yamna nuaijade tawdabu thogdo asigi matangda media da puthoraga awai akum tawduna makha sangdabasi tokpiyu tawbigano ekoi yamna nuaijade jik tholiba issue asi problem asi yaraga dekona hospital authority na sukoy na hangjaba matamda doctor amati staff singi magai de githu jokpa soyanga yaw leiti ay takpir me maramatna ko ne yaraga de leikhidraba ki family ga hospital authority ga amenatna yamna janta maunda oroisinama pugiratuna ariba issue si tobiyo ay ko public ki site ki RTS ki site ki apil tawjari